Social media site oiriba Facebook da Lisipriya Kanguzam Phongdorpa wapam khara myam da thamjari. Aingonda sinabirakpa UFO Sajalgi UN da pukharkadaba wapam sing asi East Timorgi President Dr. George Ramos Hortagi kuthangda khusinajaba. UFO gi lusingba singasu video conference ki kuthangda ngasi President gi wari kupna sanaki. Manipur gi praja miyam gi warep kaya East Timor gi parliament da pukhatuna khanagadori. Laibak amagi parliament yaraba matung pass tauraba adopt tauraba wafamadu United Nations General Assembly da amuk thaduna malem gi laibak kayana voting tauraba matung aikoi goeba tonganba phirep kya logsabi hai masida laibak kaya gi support sangi East Timor gumba apikpa laibak oijarabasu powerful country kaya ga mari phana laibak asidagi ekoina aikoi gi tungi phirep ki damak mateng kya logsabi hai Ibudong na yefare kanglay pang na yefare habasu phongdorakli ato pa paw madana thadaw Student Association General Headquarter TSA GISQ gi President T Michael Lamjathang Haukip ki maphamda hanjana terror attack sathabada senaba mioising khangdoknaba khonabada mairoi lupasina Kuki National Organization KNO da mateng pangbinaba haijakre hairi amaromdana Team Unity in Chris Zone 1711 Naga-Kuki Joint Fellowship at Kangpokpi Manipur haiba o some social media sunda viral oirakli Manipur optional gi maikedi gi maroi bi pausing myam da thamjagi ahanbada pauzul pausig editorial mem special content moina myam da ahanbada lakhachari miyoi bi gi hak kadomda The democracy satpa maning makhatam India da constitution na piriba miyoibigi haklamda masida leiriba miyamna phangba ngamlibra haibsinga simak mangda taduna leiriba asabu wang amoirakli India gi constitution na piriba right to equality, right to freedom, freedom of expression, right against exploitations, right to freedom of religions hairiba singasi lamdamasi gi miyamna phanglibra natragana leiriba lenga asina kadai phawba miyoibigi phangpham tokpa hak asi ngakna satlibra natragana India gi constitution na piriba miyoibigi phangpham tokpa hak adu khongne naduna lengak satharibra haibisi nainadaba yadaba takak adu yore Tha taraga taruk mapung pharaklaba koki narco theories na yellow mimitei singi mathakta satharagliba mihat mi pun yawba tamthiraba lana sida miyoi kya gi punsi mangkhre kaya ama soinaiduna leidi lising kya ama tuan relief camps na sangjafam lauduna leibadana tana yum kai yawn lanthum kya mang takre matam sangna satharagliba koki narco theories singi lanpamasi center amasum state lengana khut thingzinduna mausagi phibamda hanjin hanbasu ngamdana leidi madugi mahut kumai yengbugum yengduna leidi handakta inauna Imphal West ki kautruk amasum moirangda kukinar kotior singna anauba technology sijinaduna mitai singi mathak satharagliba drone bombing amadi missile attack ta mioi ani sikibaga loinana kayaman asu apan nangkre anauba kukinar kotior singi attack asida pendraba miyamna democratic oiba Kongjang sangsilakpada state laingak na kongjang adu ningthin afaba maikei romda puna bohona bigi mahutta tear gas mogbom singba mahiru amadi miyamna satharakpadagi aso apan chawna thoktuna amuk hena lana sigi mathakta anauba irang ama amuk harokle Koki narco theories singi landa sigi matang center amasum state laingak na lawriba phirep Unified Command ki chairman ki phamse minister sinaba security advisor amasum DGP mapam lakthu uhaiba mairoi singi khongjang ningthin afaba maikeiromda puna bohona bigi mahutta Manipur police na satakiba ka henba thawong dagi irang si hena sakthoraktuna khoirambal kaithil ihing gerektuna leiba school amadi college singi mairoi kaya asu apan nangbadana tana ka wa naurem laikai ka bo laikai da leibi Tha mapan gi angang no puri bi naurem sanjita police na kapsilakpa tear gas ki maikhuam sum mokbom gi maisa marakta wan tharakpadi gi hauji siba sangba khangdana lekatnari irang asi fagalakpa gi muhutta he na phibam saksilakpadi gi Manipur tampa ki district singda matam hong duna curfew thamjin ki ba amadi lainga ki home department ki commissioner na mobile internet service nu mangani thingjin duna thamlabasu irang asi gi phibam fagalakpa gi mong udri Makha tanang asidagi amuk thasigi kun phawba internet service thingjinkre adubu Manipur si singtam ani thokpagi mawong da lenga asina lengak sasan haitabagi mawong da tampak khaktada internet service thingjinduna thamle duga curfew singdari thamjindana leidi thawong asimak tampak ki miyamna lenga asigi sathariba lengak sasan gi
mawong matau asi penadab hengalakli ngasi maklengak asina satharakli belengak sasangi mawong matau asina tha taraga turuk mapung pharabu ki narco terrorist na mitai sina satharakli belanda asi loisamna ngamgadori ibra haibigi asobo wang amasu mangda tadam lagi lengak sasan pairaga lengak pahaitrabadi leba adu kangkhong saibana tana atopa afaba lambi leigani thajati lengak pahaitraga lebak miyamda tainabigi mawong thaudo asi thadokpana tungi miyamgi punsi amadi punamaki afaba oigani khali maning maka tambi India ki constitution piriba miyoibigi hak human right na tu khangna amadi sathariba lengak sasana si chumlibra natragana karamba lambi da satlibagi haibasi hangana yengba matam thengmalabani puari ki thaudo wathok sing hangana yengduna afaba maikai rom satnaba hona haudrabadi miyam gi asawbu ihokya laktuna lamdam si asawbu lanbung am oiraklu heningai leiti haiba paujal paukse gi editorial miyam da ahan badi special content moina thamjedu hariba paujal paukse editorial si ngarang haibadi September tang taraga manga gi sefong gi lakhosara kana miyam da thamjabani makhasa tharak poina miyam da maruiba report ang khatang miyam da thamjagi Myanmar da America China amasum India ahumna sukhalakpa lamai gi mairina Manipur yaukshilaktuna India gi ngamkhaida geopolitics ki ikheng tahalakpa makhoi na ngasi phongdorakliba wafam singa sikari gumba hana gumna thabak paiduna lerama tarabadi maka phongba ngamlangani haiba thajati adubo national media army gi thabak tigi potharaba Manipur Lieutenant General Konsam Himalaya masum BSF ki retired ADGP PK Mishra singba Indian Defense Sector ki maruiba miyoi sing handak Manipur gi kautukna singba mafam singda drone gi attack sa tharkibasi national security da singnarakpani haina nungnang bu utkibasi taraina lobu sumloi military junta na president gi pham hapsinba Myanmar gi hana gi general women's sragi makai gi su kari gumba military na China ga lonaba san statement no khuthoknariba yelhomi khulai paiba kangbusingna amatoina landarakliba si takhaiba ngamdaba tarabadi Myanmar si maset kya thokna kairakpa yabigi akiba leihaina ikuidana phongdokhibaga loinana ngasidi leba asigi saruk tangkhai amarom haibadi square kilometer lising mari hena lalhobigi lanmi singna khudum sajingkre amasum thawong asina masana tana tatmadoda leiriba Myanmar gi military gi mapangal si nongmonom gi sontaba horakte haukiba English singaniga kunganithoi gi September thada National Unity Government NUG haiba mirai pakta lotuna leiba aronba government amagi maming taba phanaki asingumba NUG asina kulai paiba aronba lanmi sing semgatuna state military gi mathakta masa kanjanaba landa aduna junta amasuma sigi economic basing da attack sathaba horaki masigi mamangda haukiba sahi kaya marum subna tatmadoga lanthengna tuna lakiba ethnic arm organization EAO of Myanmar amasung khulai paiba ethnic group kharanasu NUG gi militia ga loinana junta sibu inthuna bo honaminari yelhau lanmi sanglup ahum majority oriba Han Chinese gelomi singgoiba kokang gi Myanmar National Democratic Alliance Army MNDAA Palaung natragana tang miyam gi Arakan Army AA amasung leba sigi nongpok thangba sarukta Kulan lakpa miyam na mapung oina kundaw rakhain miyam hairiba singasina Myanmar gi manungda kusukulai khwaidigi hena pairaba apun balanmi kanglup ama oina Operation 1027 haibasi sathaba horakhi hairiba Operation 1027 haiba mingtholasi October 13 gi operation haukiba maramdagini asigumba EAO ahumasina kana hona duna masu Myanmar makhoi ngamkai sandokpa haiba panamasi phangnabagi damakta mapangal kalaba Three Brotherhood Alliance haibasi semki China gi oinadi hauzik phokliba lal asiga mari leinana leba asiga tainaba ngamkai paringda operate tawriba kulai paibi yalhomi kangbusingna kariguma makhalgi athingba amata thamba tawdri juntana thoksadabadagi online gi scam da US ki dollar billion nifu mangjaraba Chinese government na Myanmar gi authority singbu warawa pokli Myanmar thokliba lal gi phibam singasina anauba geopolitics ki phibam ama uba phangli Myanmar haibasi mauksa khusim hueba pukai langai kya marang kaina leiba leiba am oiba tarabus English singaniga kunga mathuigi February amada lanmina nampuda lengak thauda punamak munkhiba numit adudigi hona ngasi phawba miyamgi asobo iheu ama horaktuna khudong thiningai oiraba phibam amada lerakli
Leibak asi China, India amasum America hariba leibak ahum asigi mapangal changyengnapham arena ama oirakli. China amasum Thailand ga lonabada leiba San state manungda operate tawba khulai paiba yellow kanglup kaya marumna NUG gi mafamda nakoinana tengbang kaya marum piri. Ronaldina, Myanmar's military junta appears to be in terminals declines haina mingthon sida iduna English ngani kungo homdogi November taraga mapanda the weird fonkiba wareng amada junta asi ningkhairak haibigi marik sumlaba pawdama mapiri. Ronaldina, Myanmar's military junta appears to be in terminals declines haiba mingthon sida iduna English ngani kungo homdogi November taraga mapanda the weird fonkiba wareng amada junta asi ningkhairak haibigi marik sumlaba pawdama mapiri. Ronaldina Lalasida Sainana Loriba Saklona Masum Junta Letraba Matungi Myanmar Kari Taugadori Habadugi Nungeba Mapao Matamli Sainagi Saklon Brotherhood Alliance BA gi members sina Makogi Kudum Makada Tamlava Lamgi Saruasi Pakok Sakto Honana Bohonarakpada Sainagi Mating Laudabiadi Maramasuna Makoina Sainaga Tainaba Lamdam Singda Sainagi Ayabi Yaudun operate Tobamdi Mi lalon masing nam thak taw dun poki Chinese amasum atai foreigner lising kayabo minai misangum na nampuda thabak ta holiba San state leiba online gi scam center sing da thabak lokhatabadagi khoisang naraba Chinese government BA da hariba operation si sathanaba ayapa pikhi China na loriba phireba si thoido na ngangne wedi maramdi English ngani ga kunga mathu da lanmina nampu da lengak munkiba du leba sina pamkhidi lengak munba matang atu da Myanmar China gi ambassador oina leiriba sen hona pawmisungi mafam da lengak munbagi thawong adu China na sukyai yaning de hena phungtukhi China gi leadership asi junta ga malem gi thakta khongbu am oiminaba taraba su Myanmar gi mafam lathokraba hanagi lusingbi Aung San Suu Kyi ga yamna naknaba mari ama leinabaga loinana Myanmar gi kulai paiba yelhomi kangbu singasu yamna nakna loinai maramdi hariba khongbu singasi Beijing na khanong pok Asia da maru oin India ga yumlonaba Myanmar da asabu ithil ama pinaba honabada sangbu kulai ngaktani ngasidi lanthong sinbada kanaraktaba leibak sin mathungna tangoi chanchilakpa amasum sel thungi maikeida leikha tarakpa loinana Myanmar gi junta na mai pak gi wapum asi oithokpagi wangmada leide phibam asi China gi leader singna muna khangi junta si khangen pham yorakli sera sida Russia sisu Myanmar gi lal asi kudong sabala huna bohonari matamama da China na junta da khulai yonba khwaidigi henba leba am oiramba tunga sidi Russia na mutsin hiduna US dollar million 408 ki khulai Myanmar yonsin baga loinana lal gi plane singi thawk su supply tori adomoinamak marai sai tharakluba junta asiga Russia na tung coin afaba mari thamgani haibisi thajabu wali junta matungi thawrang NUG na Aung San Suu Kyi ba muhana lengak pahenduna mahaki lusingba makhada amatu oina punsinaraba Myanmar ama junta matung samganaba mangmangli adubu junta da khwaidi hen akan masai pu pikibadi makhoini haina khanba amasum hauzik pak sauraba lamdam kaya control toribu khulai paibi yellow kanglup kaya oinadi NUG na mangliba manglanasi mangphauna hanba pamgani haibaga thajati makhoina Aung San Suu Kyi na ikon kon lengak paikiba matamaduda maning thungkhidaba federalism amasum minority right na singba maruoiba demand singasi phangma ngamnaba hotnarakpa yai junta asi maithi badi soidre adobang asi hayeng hekta thupsinba yabagi phibam adumakti yaudri seras de lebas gi military gi force in lanpham na maithi ba khudingi akibagi masak fanglaba laman khumbagi thawong kya sathari maram asina junta gi lenga si khongjel yangna lusinhana bagi damakta makhata na thabak paikhatpagi mathok tari Myanmar gi miyam amasum yumlona ba leibak singna su junta matungda leibak asin ningtamba hek phangbaga lenga ki leita da phibam ama oikhiba adumaka mana ba thokwanba pamnamloi Myanmar gi tungi marai ba asi lepthokna bigi damakta leibak asigi yumlonari ba leibak sing Asian amasum human rights ki matangda yamna kan law khong khiba nungsup ki leibak sing UK US amasum EU yauna Hojiti resistance group puna makpu warep lawu da saruk yahana na bakhanna basungani military lathokraba matungda lakkatoriba ari anau shinnaram dagi matamadu English ngamaga samapan ga maudragi Cambodians USDAC gi process kumba ama mathau tarakpa yaba maramna hiramasida international
actors-singgi pukning singsinba mathau tai Myanmar thokliba irang asida sanglakna yengduna leibagi mahutta ASEAN amasum UN anina hojik nomonomigi oithokpa yabagi sang hengalakliba junta matungi Myanmar ama marasina lehanabagi damakta sem saba hauba yare India gi mipai thawairaba border sing China si taragama pansuba sahisada nungsuplomgi imperialism yaurakthringaida nongpok Asia sahisa kya subna hain humna palamba leba mani United States na Myanmar sangliba China gi ithila sikhangi India government su masiga lona pa Myanmar gi ngamkai paring de thokliwa akan birang sina leba sida kari thokalakada ba haina mipaiba phongdurakli matang sida awang nokpok lamdam gi Manipu amasung Mizoram da akan ma section tharang lokhatpigi mathau tarakli China na junta matungi Myanmar EAO sing da ithilpi na bigi damakta asawba saklon ama lorakpa yabi go ithokale India si China ga lada amasung Sikkim amadi Arunachal Pradesh hariba lamdam sing sigi ngamkhaida yetnariba leba mani United States amasung European Union anina Christian missionary amasung lalauba singu proxy oina sisinaduna Myanmar gi junta sibu inthuraga democratic oiba mongda khallaba government ama lehalaga China na malemgi economy amasung military gi maikaida matik manga sianba hengalakliba sibu namthana bohana bapame masina maram oiduna khungbu ani asina Myanmar government amasung military lainga ki makok thongba official singi mathakta economic sanction thamjinki China na amaromda Asia sibu military culture politics amasum economy haribi hiram kudima sida kudum chansinduna thamna bohonari asiguma panamasi phangma ngamna bohonabada Myanmar thoklibi irang asina khwaidigi hena faraba kudong saba tanja ama piduna China na United States ki hek mathangda masin tungkhalakliba overpower amani haiduna utnana bohonari Hausimaki oina di China na Myanmar bo yosinana bohonabigi mongasi makoina sel thadaba project sing mai pakana bohonaba romna sangshili China amasung Myanmar anigi lalon itik ki mari si Myanmar nungsuplonggi sanction thamkraba matung English nga mag samapan ga marfu ko nipan dagi kumang saksilakli China na English nga mag samapan ga marfu ko nipan gi August mangada ngamkhaila na lalon ba amasung military gi mating kaya marum pinabagi damakta Myanmar ga asawa trade agreement amada khuyek piminakhi China Myanmar Economic Corridor CMEC haibisi Myanmar amasum China ani gi marakta samnahangadaba infrastructure gi project kaya marum na sabani masi Band and Road Initiative haibadugi economic corridor mani infrastructure samganaba plan asigi manungda China gi Yunnan province tagi Mirs haiba mapam asi fauraga Mandalay amasum Rakhine state ki manungsanba samudra gi hithangpham city kayaw kyu phaw lambi amasum rail line semgadari Rail line asigi paringda English ngani ga taraga humdoi amasum English ngani ga taraga tereta semgatkiba gas amasum oil pipeline singsu lairi lambi asigi aroiba saruk oiriba kaikophiu hariba mafam asidana special economic zone gi manungsanba hithangpam ama semgali lambel paring asida khwaidagi chauna paikhalliba construction project asi US ki $1 billion mapan changma kilometer samri ge kunthra ga matoi sangba Muse Mandalay railway sini nauna semga liba railway sina Chinese railway network ka Yunnan province ki roilila samnagani haina pausna makhatana phongdorakli mathang adawate hausiku nadi myam paus matang se sinjarage mas myam pura no babtet ngamini China channel sigi makerigi myang famda makhatana thamjari